ngasi phong tungan pa Manipuri si phong singdigi maruibi I pausing miyamna thamjagi ahanbada naharolgi thaudang pauksi digi khongosaraga Leisabi ama Kihalaga hanjin ikai khumnaba manghankhre hari masa lairaba nupa amana Leisabi ama pakhang saraga khangnaraba matung Kihalaga hanjin ikai khumnaba manghanbikre victim aduna police nupa adu phakat pinabu wakat lakpadagi nupa adu phanaba thabak lokat paukre Thaudo adu da CNRI benupa adu gi mamingna mutum Robertson se kungatret apokpi surbala kawi Thobal PS ki manungsan ba babu kaithel mamang lekai degini aduga victim Leisabi duna kaksing district ki mapam amadagini Thaudo adu gi matangna victim aduna mari leinaba police station na pisin gi bu wakat chirol amagi matungina hairibadi Robertson ga victim Leisabi aduga haukiba June thar social media Facebook ki kuthangna khangnaki Madugi matung July thada makhoi ani sakasaka unaduna sakang maikang naraba matung Robertson ga mamanaba aniga makhoi puna khongjom do koirusi haina laki makhoi ani yum amada sanglaga wari sanaki numit aduda Robertson na victim adugi ikai khonaba manganana bonaki adubu numit adudi victim aduna ngambadagi victim adu yum adudagi tholaki Robertson amasung mamanaba ani aduna tanaraklaga victim adubu yum phawba thilami hadi Wakachi role aduna makhatana hai Robertson hai dibanu padu yumpale masala ide have victim aduna khankiti Robertson nam thak tawdunu mahak pakhangni victim adu bunungsi soidana lawgani haina moithem tawra victim adu khudum chanana bkhona rakhi matungda khongjom gi ahan ba thawdo dugi matang makhoi ani wa mata ngangnadana numit kharani lerakhi madugi matung tha adumaki loiramdai da victim aduna college ki examination loiraga tholakpada college gate Robertson ngairaga lerami aduga mamangi thokhiba thawdo dugi matangna makhoi ani amutang sengdokna si haiduna victim aduda taksilakhi maduda victim aduda yadrabasu Robertson namduna victim adu bugari da tonghalaga khongjom tarnu sakhi khongjom yorba matungna kaamata namduna pusilaga wari sananabagi muta Robertson victim adu namduna ikai khumnaba manganbiki thokriba thawdo adugi khudongchaba lawraga matung darakpada numit singda Robertson victim aduda video calling natragana atopa miyai singda thawdo adu sandokani haiduna toini kianbagi thawdok sathaba horapaga loinana Phirol Chingkhat-hanki madugi picture screenshot adu Robertson atopada thadolaga victim adugi ikai khumnabasu manghalle haina wokachirol adu pali tha sigi sacha taraga marida victim gi mekedigi cyber crime da wokachirol amma thaki numit aduda Robertson victim aduda amuktang tholau ai yamna lankhre ai amuktang sengdok sagi haibedi victim adu yumdagi tholaga Robertson go naki matam adu mamli tawgi khudong sa balorog Robertson victim adubu gari da tongkhatlu natrabadi hat kani haiduna kenki nampuda Robertson gi gari da tongan bang loinana Lauba yaroi hek lauba da hat kani haina amuka sukenki madura victim adu ski bedagi wa mata ngangkidi Robertson victim adu bu yum amada pusinki ngak leraga nupi sien begini haiduna miyai khara nupi yengba sangnaraki makoi sing adu gi maraktagi amara Robertson di nupi thire masa laide haina tanglak pagaloiduna numit adu da Robertson victim adu amuka hana ikai kham mangan ki haina okachirol adu da pali makasa thara poina to papaw man jiri dagi khongsang phawba train chen ba hori Hauki petang taraga humdoi de Bharat ki President Draupadi Murmu na ahan boina Tripura ki Agartala ki Manipur ki khongsang phawbusien gadaba Jan Satabadi Express train lam thakraba matung ngasi normal oina Jeribam ki khongsang phawbugi train service haukre Jeribam ki khongsang phawbugi train service asi sayolamada numit humni haibedi ningthokawa yumsakai samadi irai numita laigani hairibe numit sing asida khongsang ki Jeribam ki damu nungthilpung aniga minute nifu ko manga dagi rail lam thagani imphal ki khongsang phawba winger bus natragna passenger gari sing amadi lanai gari singda khongsang tamna satlaba matung train Jeribam jobanga yaragani Jeribam dagi khongsang phawba lakpada pung amaga minute nifu ko manga sange amadi kilometer yangkai ga manga rom sangba lambi gi saruk asida tunnel taraga mapalai masigi manungna kilometer tara sangba tunnel amasu yauri haina pausna phungdorakli Makasa tarakpoi na to papaw na bibisana misigi matang na ihenba affidavit file tawna bo high court na CBI da khangankre hauki basai English ngani ga taraga mapan gi July taraga nipan da Kanchipur da leibi Standard Robert School gi hostel da Imphal West ki thangmaiban maisnam laikai digi ningthauzam bibisana sai kun go humtoi kaubi Mahiroi ama yamna singne aba monga laikidaba thawdoki matangna High Court of Manipur gi Chief Justice M Sanjoy Kumana misi sigi matangna thijiliba CBI da ehenba affidavit file tawna bo khankre bibisana misi ga madi lainina ngasi High Court of Manipur gi Chief Justice Sanjoy Kumana ta khiba order amada hairibana
Baby Sanami Sigi Matang na Tiziliva, CBI na October Taragamangada, file Torokibe affidavit atugi record singa to the Yangle. Adumapo, affidavit adu the case Asibu disposed Tokiba CBI, SCB Kolkata Inspector of Police na case Asit Tizinbiki Matangda, delay Togi, Maram Amata make Singapande. Impal West ki CGM na mamang sahi English nga ni kunga mathugi na bemer taragatrukta takibo order adu CBI SBC Kolkata gi DIG Deputy General of Police na say adumaki na bemer kunga tarukta receipt toki loina na mari laina ba authority na say adumaki December kunda makata na investigation sa thanaba direction piki adubu CBI gi additional SP BP Chakraborty transfer to kraba matungda case asigi matana say sigi January kunganipan phawba karigidama step amata laukhatribano haibigi maram adu pande case asigi investigations fail oidibasigi matangna forensic science laboratory da maram pinaba khanganabagi matangna su delay tawduna leri babies na gi blood sample singadu bottle amada collection tawkraba su examination gi damakta unfit oidi blood group phawba khangdok pangamdri maramaduna CBI the case asigi investigation ki sarukta thinthariba masu investigation part award pakara lairiba sigi matang ahenba affidavit file tawna matter asi adjourn tawre karigumba CBI na ahenba affidavit file tawdaba tarabadi court ki maikai digi CBI na mataw kuramna case asi conduct tawribano habigi matang notice issue tawbu loinana matik saba order pass tawraga hari panba yabri CBI 9000 baby sana masa matom Thoriyanon Sijabani Haina CGM Impal West final report submit Tarokiba closure report of the court Asimagna reject Tauduna Makataba investigation sa Tanaba Khan Krabani. London court ki order Sigi Matungina CBI in a case asi reopen Tauduna case as investigation Tau Horokibani Hanasu Paus na Fondorakli. Makasa tarak point na to papawam petitioner amana file toroki writ petition haisina khanabigi matam hen kre haidun dismiss to kre High Court of Manipur the petitioner oibinu pm na haisi the file toroki ba writ petition khanabigi matam hen kre haiduna amadi respondent authority sing the petitioner gi allegation sing deny tawbana maram oiraga hairiba writ petition si High Court ki bench amana dismiss to kre petitioner oiribi ningombam puinabati devi sa infugu mari mapuroiba ningombam Kuber Singha Wangjing Sapamaya Lekaida Thongram Ongbi Prameshuri Devi say Yankatruk Mapurebe Lekidraba Thongram Angau Singa Texas Mamang Lekai Details of Manipur represented by the Chief Secretary Government of Manipur, the Director General of Police DGP Government of Manipur, Director General DG Border Security Force BSF CGO Complex Road New Delhi Superintendent of Police Thobal Gumatakta High Court of Manipur the English ngani Kungamatoi October Kungamatoi da writ petition mataraki petitioner na maki council gi kuthang na tharakpa writ petition aduna respondent sing na matik sa direction PB duna maki phangpham tokpa compensation PB na ba direction PB ba respondent number 1 ODB Thongram Ongbi Prameshuri Devi na petitioner Mapurobi education certificate huranduna India government ki paisa lana sejina khibasing recovery tabiyu haina High Court tharakhibani petitioner na High Court tharakhibe application na maki Mapurobi Kuber Singa English singa masamapan mark fugani thuida Board of Secondary Education Manipur na lawa high school living certificate ki examination pass toki aduga petitioner gi Mapurobi Kuber na mangon na maki mamanaba Thongram angau singa ko bamiyo mana maki metric certificate adu wagi haina hirakpada mana yakidi tungna respondent Prameshwari Devi gi nupa Border Security Force BSF ta petitioner gi nupa aduga angauna Kuber gi metric certificate loan huralaga Kuber saduna BSF ta join tawbigi singnaba lekhi tungna angauna BSF ta landslide oina thabak tawringai lebak thiba thawdo ma da English nga masamapan maudraga ni thuda angau laikide adu angau na laikhidraba tungna respondents Prameshwari Devi madi maki imung manung singna angau gi pension gi kodong saba sing enjoy tawduna lakli tungna petitioner na respondents Prameshwari Devi gi yumda satuna maki nupa gi matriculate certificate adu handok pirak na ba toina hejaki adubu Prameshwari gi imung manung singna petitioner asibu Haras tauduna hat kene haina phawba Kihalaki tungno upai leraktabadagi BSF ki competence authority na hiramasiga mari lainana complaint taudun respondent number 1 na
enjoy tawriba pension gi benefit sing kakthanaba request toki adubu commandants 191 battalions BSF na complaint adu reject tawraduna laikhidraba angau si BSF ki recruitment process matungina verification pumba pangthoklo matungna appoint tokibani aduga impersonation gi question laite heraki tungda amuk petitioner sina OC Khongjom PS the English Inganiga Taraga Taruki, December Kungatreta, respondents Prameshwari Devi Matakta, Hiramasiga Mari Lena, IPC Makara, Action Lokat Pinaba, complaint of Matamda, complainant Lowi Yakide. Maramashidagi petitioner high river writ petitioner see High Court of Manipur da file Torakibane. Leo Romance, Advocates, Mr. S. Bijananda, Senior PCCG. Mr. Shyam Sharma, government's advocate and respondent singi behalf the court submit tawkibada. Landslides angauna hinglingaida petitioner amasumaki nupana angau the makoigi educational certificate huranduna BSF ta sankibage madi impersonations tawbigi complaint amata tawkibalite aduga respondent number 1 gi PSC ga sikraba sai kungi matungna competence authority singna complaint tawgi aduga authority singna masi karigidamak yamna thengna court asida file tawrakibano habigi application piki aduga amuk petitioner si article 91 clause A of the Limitations Act 1963 gi makada period of limitation bar oire aduga petition asi court na reject tawbada liables oi haba submission piki petitioner ki counsel advocate B Prem Sharma ki submission da BSF amadi police ki competence authority singna petitioner ki complaint sing kari gumba amata khangbi dana reject to bhaibisi yamlaba arbitrary oi matang asida ko na intervene to bidana competence authority singna matik sawa directive ama PBO haina pressure to High Court of Manipur Justice and Bimol gi bench na August taraga trukta case asigi final hearing loiraduna ngasi power judgment reserve thamduna lakhibani bench asina petitioner amasum respondent sing submission sing tarab matung asumna observation pikhi maduri petitioner na writ petition asi yamna thenga file torakhi adu amuk petitioner na kari maram gi ma ki writ petition asi thengna file torakhibano haibadu court ta explain torakhibalite amaramda competence authority sing petitioner gi complaint ayamba reject torakhi aduna court asina competence authority singda pirakiba observation singna khud thingjiningai oidi maram asina hariba writ petition asi bench asina dismiss tawre haina judgment ama pitaki makasa tarak poina to papawmana competition silaga pangthok pangam khidaba organizer ma fari thasigi taraga turukta Johnston Higher Secondary School class 3 dagi class 10 phawgi manungda leiba mairoi singida mangarak subi state levels mathematics and science competition pangthokani hairaga pangthokpangam khitaba competition asibu sinlang hipo organization gi secretary general city police station pharaba matung CGM Imphal West namit mangani police custody remand pikre kona police custody da thamnaba khankraba mi edudi competition asibu sililang libani haiba Manipur Women's Foundation gi general secretary oirambi yeripuk Bisnuna awang lekai digi akoijam ongbi Kayan Paibam Nirupama say Kuntragamapan Mapu Rebigi Ming A Nirajit Mitaini. High organization Siki Makada class 3 Degina class 10 Paubigi Manunda Ladiva Mahiro Singbo Mets Amasum Science Competition Pangtumabigi Dama Johnston Higher Secondary School da Ayuk Pung Taradegi Taram to Pawa Aduga Nung Tilgina Pung Barodegi Pung Ama Pawa Mahiro Sing Competition Tanava Tarang Toki Adubu organizer Singasina Sin Kiba Matamda Competition Si Pangtok Tabadegi Mahiro Sing Mama Mapa Oibishingi Maraktagi organization gi mute singa ningai sangdanam gi thokdok thoki police na satrak investigation aduga mari lenin accused asi Johnston school gi campus gi ngarang phakibani makata buwong pong sa thanabagi dama police na accused asi bu CGM Imphal West ngasi puthoraki police na niraku remand player adu taraba matung CGM Imphal West na accused asi bu thas gi kunga mathoi phaw numit mangani police custody thanaba khangan khradi Makasa Tarakoina top of Palm, NIA na Zildigi accused formal arrest or Robamatung remand Lautakre. Tawal district Yari Pokta, Port Yuanma, Nan Manipuri, ama Numena Captain of Haki with how Doctor C. Nabamue, Tanet, NIA, Impal Branch na Sajua Zildigi formal arrest or Robamatung, special judge NIA Manipuranga Siputok to the accused Mang, Tasi Kungamatu Faw with Mangani NIA Castadita, Tamdana Wang Pong Sataragani. NIA gi custody da thamgado riba miyoi singa dudi andro nungjung bidagi singa kham basanta sei kunthra kani pan kaksing ningthau laikai digi moirang them Jitesh Sarma sei kun kani thoi awang sekmai
Konjenglai Mathanga Lekaidigi, Konjeng Romeo Elias, Nongthon Se Kunganipan, Androp, Labaoksing Lekaidigi, Panjawam, Rabi Elias, Nanau Se Kungatruk, Kaksing Wadi, Salam Lekaidigi, Salam, Mangizau Se Yokamanga, Lokir Maya Lekaidigi, Naurem Manos Elias, Peng Shiba Se Kungumde, Masu Kaksing Wadi, Sabul Mamu Lekaidigi, Samurai Latpam, Akasar Masai Tarakamapani, Adu Taudo Sida Sienabani Haba, Zobenalni claim Toribamuyama, Tail Lebe Zobenal Cinderella Home Tamduna, Counseling Satari. Equistare Makimatata, UAPA under Section 20, Eki Section 25, 1 CMSM, Explosive Substances Eki Section 5 Kimakada, Investigation Sataraki, Investigation Asiga Mari Lena Yeripok Police Station Equistare Ma, Judicial Custody the Tamlakibani, Judicial Custody the Lady Equistare Mapo, NIA and Makata formal arrest on Special Just NIA Manipur da Prayer Niraki. Player Duga Mari Lena Court Nasu Equistare Ma, NIA custody the Wang Pong Satanaba, Tasiki Kungamatu Fawa Police Custody the Tamnava Khan Kibani, Rimana Sigamari Lena NIA Impal Branch na Equistare Ma, Central Jail Sajuwarigi formal arrest Asiloki, formal arrest Duga Mari Lena, NIA and Equistare Ma, Special Just NIA Manipura, Nasiputuraki, Loina Kona Equistare Makta NIA and Wang Pong Satanabigi Ayaba Pikre. Panmayabdi Hariba Taudo Oshida Sienabani Habamute, Nipan Gituan to one Mapam Sing Ladiba, Yum Singasu NIA Impal Bransky Mute Singna, Mangzonana, Red Tauduna investigations at Tabaho Krabanesu, Pausna Makatana Fondorakli Makasatarapo and Sanaleba Pauxi get up a river Paukram Mamma Tamzagi Sanapam Su Kosulet of Manipur National Games Ski Skateboarding na, Goal or Nare, Sports Oina, Ubidavana. Kumalampakta practice tau bada police na phuraga talakpa yauki Ranju Gujarat na yumbu oiduna haukiba September kunga mapan dagi October taraga mapan fau pangthukiba kunthraga taruk suba National Games ki skateboarding masanada skate park amasum course ama phawba leitaba Manipur dagi sanaroi amana gold medal lawrakhibada miyamna ngangnare skateboarding masana si National Games ta handakna ahan boina Hablakibani, Masana si Hokiba Kumza, English Ganiga Kunga Matoya Pangtukiba, Tokyo Olympics, the Sohan Boina Yawa Kravani, Loidana Kumza, English Ganiga Taragani Panda, Zagatara Pangtukiba, Asians Games as Yaw Kravani, Hana Pangtukiba Kuntraga Turksuba, National Games Kimanungsa Natasigi Amada Sanakiba skateboarding game, skate Park event gold medal Laura Krabas Sanare Dugi Maming, Singam Ranzukowi, Ma Kongpal Kongham Lekaidigi, Singam Malem Amason, Singam Ranjitagi, Masa Ongi Manunda Aton Bani, Ma Hausi Namlong Higher Secondary School da, the Arts Tamlib Mahiro Mani, Masai say Tarak Tangai, Yamana, or Sanarishina, National Games, see the open winner Pangtukiba, skateboarding Masanagip, Park event gold medal Fangmagam Lakibani, Mahag Mamanga. Roller Skating Federation of Indiana Sinduna Sandigara Pangtukiba Ahanba India Skate Roller Games the silver medals Fonglakravasana Ramani Masana Sibu State Asida Mari Lainaba Sports Department Amadimiam Nintina Sakang Vidabagi Nokshinabagi Lamsat Wina Ubiduna Sanaroi Simbuta Tita Wainata Viva Police na Pubi Sabibatan Namake Amatadagi Mating Pang than Kudong Sadabaki Amayuk Maduna Lehori Hiram Sigi Matana National Games ki gold medalist ngambab Ranjuna Pauxi Shiga Akana Unabada Mahana Hai Say Mangarongi Mamang Namana Laikai gi Mamana Bakaraka Kumalampakta walking lakpat naha karane skate Tauduna Sanaramba Ubadamak Sananimigi Itilama Power Horaki Madudi Makoina Sanariba Aduga Migi skateboard Wairaga Ngak Toboki Matamadura Asu Open Kiasi Yauba Maramna Imununa Masana Sanadana Yamna Kana Tinki Adubu mak masana yamna pamzaba maramna yumna sairabasu saina lepa leitana sanaraki maki apokpok mapas yum sabasat pa sinmi ama oiba madi apokpina hotel masa ama tauduna imung manung puri maki mayamba madi masi singsu college tamni mahiroi ngak to oiba maramna imung manungi sel thungi phimam natai satabadigi skateboard ahanba leiba ngamkidi adubu sai amarom sel tungsin jaraba matungna mamanab amadagi lupa lising ama songa piba skateboard ama leiduna thawbauki Matamaduna mak masagi ahan boy na skateboard laizabadu yamna nungai phauki masigi matungdagi Kumalampakta sang naina satuna mamanaba madi mafam adu hanadagi sanaramba ahlaman singapulaga mapung fana practice tawba horokibani asumna leptana practice torak pasidigi skateboard yaraktaba thengthang kerak yauki masida mama mapada hairaga seloba ngamdabadigi phibam phawba lakpadigi makhuragi matung inaraga yungi
rang taiba satlaga madurigi phanglakpa sel khara aduna skateboard semna sizinaraki matam sana yamna pamjabna sangjarakhiba masana sida covid laisat hawalakpa matam adu waida Delhi da base tawba efficacy kauba company amagi sponsor phangki madurigi mak tha tare nipan Delhi da leiduna sanaki mangna hauji sanari ba skateboard asi hairiba company aduna sponsor tawkhibani asumna competition amada sijinabi yabi skateboard amagi mamal asi sarana lising taraga manga room digi hawi skateboard semnanaba sel phawba leitaba mangonda skateboard ki sponsor ama lakpada yamna nungai ba phawki asumna skateboard yaraktaba matamda sembinaba sponsorship lakpa natana hauju phawgi oina di lenga ki natragana maikai amatadagi mateng pangma letri adubu skateboarding BM action singba masana singa sigi oina lairiba Manipur Extremist Sports and Skates Association mesagi maikai digidi matam gi oina mateng khara pangbirei handak mana national games sarugya phangriba su association sigi asobu mating dagi ni hari masana sibu sanari sanaroi singbu miyamna mayai ka bachinjak sizinaba ngauksin phaijinaba oktaba oina unariba sigi matangna pausi sina hangbo wangi pakhum piraduna ranjuna makhatana hai mayai ka bachinjak sizinaba lamsat oktaba haibisidi masanagi matungina khaidokpanati hiram khudimakta afaba phattaba loinamak lepham thui adubu skateboarding gi masana si haksangi balancing amadi concentration yamna sangma maramna mayai ka bachinjak sijinaraga sanaba yaba masana oidi karigama marksu asiguma chinjak sing adu sijinaramba tholabadi ngasi national gi thakta mana phanglakpa ngamlibasi ngamlamdabasu ya haki masana sigi oina state asida infrastructure amadi cost singba amata leitriba sigi matangna mangna makhatana hai masana si handakna ahan boina national games ta hamlakpani India ki atai atop state singi oina di skate park ningthina leba maramna practice tawbada kudong sawa kya maram phangi adubu Manipur gi oina di skate park ti lairadana skateboard thau yaba koilap na thaba mapam lesilaktre khumalam pak manung numidang wairam ngahak practice tawriba sisu asat awok singna thina saibiramba security force singna phuroga tanthokpirakpa kaya thengna duna laki adubo handak national games ki selection phanglakpa matam adu waidigi Youth Affairs and Sports Department amasu Manipur Olympic Association na khumalam pak ki kasinama da leiba lambigi sarukra practice tawnaba pibirakle loinana skate park ama semgal pinaba wafamsu mesagi megedigi Manipur minister yauna mari leinaba sing unaduna taksin ki balaikrabani masida atuba matamni skate park sanaba detail project report DPR saraga tharaga ni haina thajaba piraki adu bahujuk pawu thabak oina pangthokpagi mami amata u phangdri haina su pawsna phongdorakli yamna tedakna thamjaramge makasa tarak poina to papamna sekmagi yu packaging ningthina tawduna malemgi kaithela phanganaba ambassador singna phongdorakli Manipur gi sekmai da sungnibi yu singa si packaging ningthina tawduna malemgi kaithela phanganingoi gi apambasing India gi ambassador tarukna Manipur gi minister and beren unabada phongdoramle ambassador of India to Indonesia Manoj Kumar Bharati ambassador of India to Tunisia Nguikha Zakhom Gangte ambassador of India to Cote d'Ivoire YK Silas Thangal ambassador of India to Romania Rahul Srivastava ambassador of India to Ethiopia amadi High Commissioner of India to Jamaica R Masasiga ngasi Chief Minister and Beren ga unaduna tongan ba hiram kyara khananai nakhi pangthokriba khananai nabagi miphamaduda shengmagi yuwasibu ningthina malemgi kaithilla phanganduna special economic zone ama sengbatnabagi wopam kya lakliba miyoi kangbu adugi maikei diki tamki khangatlaba athlete kya Jamaica da thaduna training to honabagi wapam sing puthokpaga loinana state asida phangniba horticulture gi polam sing asisu India gi wangmada leidiba lebak singda thadoknabagi matangna wakhalon kya phongdoknakhi masida natana tungan balebak singi ambassador wadiba mihut kangbu aduna chief minister ga unakhiba da state asigi Fazarab cultural heritage asi Europe Africa amadi atai malem gi mafam singda hena masak takna bakhanki Europeans leba odiba Romanian singba mafam singna state asigi miyoi kya thabak pinabagi matangna puthoktura khanaki state asida pangthokodariba Manipur Sangai Festival asibusu atopa lebak singi miyoi sing lakhananaba angamba thakta hotnagani hain ambassador singi maikei digi minister da thajaba piki
Ambassador-sing asi tha asigi taraga tarukti Imphal thunglakibani. Kangbu asina lengaki Textiles, Commerce and Industries, Horticulture amadi Tourism na singba department sing unagani. Masida natana one district one product ki matangda Sandal Bisnupur amadi Imphal East District Administration officials sing unagani amadi mir kangbu asi tha asigi taraga mapan Imphal thadokigani hainasu paw sina makatana phongdorakli. Makasa tarakpo na to papam angang maridigi hena pokpa yaro haba wafam constitution gi wang madani L tilotama Manipur da miyo emana angang maridigi hena poklabadi lenga ki thabak sangba yauna makalamatigi lenga na pibu kutong saba mata phangaloi haina handak phangkiba state cabinet na warep na khibadu Indian constitution gi wang madani haina Manipur Pradesh Congress Committee gi vice president L tilotama na phongdokre BT Rota Laiba MPCC की ऑफिस ता पाउमी खरगा अखनना उनाबदा तेलो तमाना मखातना हाय मिसिंग हेंगलकपा कंट्रोल तोनबगी दमक फैमिली प्लानिंग पॉलिसी न सिंग बहाउदोक्तुना अंगांग मसिंग यामना पोक्तना बा कैंपेन न सिंग मसथबदुदी लेंगा की थक्सिलमनि हायना लौबियाय अदुबो नामफुदा अककना अंगांग मसिंग दगी हेनबि यारोय हायना हेक्तमक फिरेप लौबा सिदी डेमोक्रेसी की सना कंगलो नति मसिदा लेंगा की फिरेप असिना तुंगना थुलकदब खुदोंग सतब क्या दुगी टेक्साक लेंगा असिना सबसाना पुफम थुई फिरेप असी अनकॉन्स्टिट्यूशनल ओइबदना तना ह्यूमन राइट असोबा सिंगनबमनि करिगुम मियोय अमना अंगांग मरिदगी हेना पोकपा ताराबदि करि करम इंडियन पेनल कोड नत्रगना CRPC नत्रगना करि करम एक अमदि लोगी मखादा मियोय सिंगदुगी फंगफम तोप हकसिंग मटकदरिबनो हाइबदु लेंगा असिनसु नाखै सिंगना मियामना खंगनफम थोइ हाइनसु मागना मखाताना फोंदोखि अतोप पावमदनमो हाइपरटेंशन लक्षणनब लेंगा न मियेंग संगलग थबक पैखत हौरे एस रंजन हाइपरटेंशन लक्षणनब लेंगा न अकन मियेंग थमली हाइन मणिपुर की हेल्थ एंड फैमिली वेलफेयर मिनिस्टर डॉक्टर सपम रंजन ना मणिपुर इंडिया हाइपरटेंसिव कंट्रोल्स इनिशिएटिव हौदोपगी थौरमना फोंदोखरे वर्ल्ड हार्ट डे की थौरमगा मरी लेना कांगमोंग लंगोलजम कम्युनिटी हॉल पांगदोकिबा थौरमदा अथोइबा मिथुंग ओइखिबा मिनिस्टर एस रंजन हाय वर्ल्ड हार्ट डे की थौरमसी मियामदा हार्ट की मरुइबा दु खंगनबगिदमक पांगदोपनि हार्ट असी यामना मरुइबा हकचांगी कयारम ओइरिबनि मियम सिरे नत्रगनि हिंगले हाइबसी हार्ट की सोंगमगी मखा पोलिबनि अंगा मना ममागी पुनुंगदे लैरिंगगी मतमदा मिरोन बसयोल मंगा नत्रगना तरुक्तगी हौदुना मिहुन सोंगमगी इथिल फौरकपा हौरक्लिबनि हार्ट असी मतौक्रमना मसा मौ फना थमगदगी हाइबदु खंगनबा मतम ओइरे मणिपुर लेंगाना मियामगिदमा हकसेलगी ओइबा याफा थौरांगी स्कीम कया पाइखतुना संगसिलकपग लोइनना चीफ मिनिस्टर हेल्थ फॉर ऑल गी मखादा युमथोंग न संगदुना मियामगी हकसेल चेक तौदुना करम मखलगी अनाबसिंग लैबिगी हाइबदु खांगदोंनबा थबक सथरी हाइना पल्ली लमदमसिदा हार्ट की अनाबना मरम ओइरगा मियोइबगी पुंसी पिखमनरी बीपी स्ट्रोक तौबदा लयेंगबदा सेल यामना संगली लेंगाना खुंगंगी लमदा लैरिबा मियाम यावना मिपुंग खुदिमकी हाइपरटेंशन लक्षिननबा थौरांग क्या चांगसिननबा थौरांग तौरी हाइनसु पाउसदा फुंदोरकली मका सतरकपोइना तो पावमन दिल्ली दा नुपी ngaktagi college ki wall singda nupa singna kakhatlama ukhiba matung case register tokre Delhi University ki campus ta open Diwali festival amagi manungda university edugi Miranda house ki wall singa da kakhatlami haiba masakhang da mi singi matak Delhi police na su moto case ma lokhat kre masum FIR ma register tokre haina official singa si phongdokre video dru yumpham oiraga trespass की सेक्शन सिंगी मखादा मियोइसिंग अदुगी मथक्ता केस अमा लखले हाइना डिप्यूटी कमिश्नर ऑफ पुलिस नॉर्थ सागर सिंगा कालसिन हाइरी ओपन दिवाली फेस्टिवल अदु येंगनबा नुपा कयामरुम कॉलेज की वॉल सिंग मसुम गेट सिंग अदु कखतकी मसुम मथोंग सादबु खुलाव क्या लाखेना इज्जत लैरबा नुपी गाक्तगी कॉलेज अदुगी माहिरोइ सिंग अदुना हाकी मिराना कॉलेज प्रिंसिपल बी नंदन हाकी दिल्ली मियामदु ममांगदा अदुमना अमुक्ता तीन खिद्री अमसुम माहिरोइ सिंगे असोय अंगाम थोक्तनबगिदमा गेट सिंग अदु लुनसिनकी गेट सिंग अदु लुनसिनदुनासु वॉल सिंग अदु कखतलगा कॉलेज अदुगी मनुंगदा संगबो होनखिबा मियोइ सिंग अदुना करिसु अकिबा लेतना मखोगी थवोंदु सथरखी पुलिस न खुदक थबक लखटकी अमसुम फिबम अदु लक्षणकी हाइबा हाइना प्रिंसिपल्स बी नंदना PTI दाखी वातोवसुगी मतंग दिल्ली पुलिस अमसुम कॉलेज एडमिनिस्ट्रेशन नोटिस अमा थाखरे हाइना दिल्ली कमीशन फॉर वुमेनशिप स्वीटी मलीवाल हाइकी दिल्ली द ख्वाइरी की ममिंग सत्प कॉलेज सिंगी मनुंग अमा ओरिबा मिरंदा हाउस त पांगथोकलिबा दिवाली फियर अदुदा नुपा मसा सिंग अदुना नमफुदा संगलखी मखोइना मोलेस तोबा अमसुम अतै
mathong zadaba kya sataki haina nupi masam hairoi singa dun haiki makhoi na Delhi police amasum college administration notice ma thakre masigi mathong huktabasi matau kram na thokibano kari security arrangements lokhotkhibagi haina women's commission gi sip aduna hindi de tuitoki makhoi dadi mahairoi singi safety na khwaidi ki maroi aikoina sigumba si matungda amuhana thoktana ba khongthang sing lokhotkani ayakna SSO Maurice Nagarda ikre amasum madu CCTV footage na sagotkani haina makna makhataki ijat lairaba college adugi mahairoi singna social media da video kaya marum thagalaki video singdugi manungdagi kharada nupa singna boundary wall kaba campus tak koise chatba amasum kholau sing laubu ukhiari makasa tharako oina hoyalan pawdige topa maruibi pawk sung myam na thamjage kidnap tawkhiba mafam khangdri khongjang jangsilakadori ngana numidang wairam gamnom saparmaina PS ki manung chanba Sahara Zardi Sakangdaba Numai Pibishna Kidnap Tawkiba All Manipur Gurkha Student Unions ki President Roshan OP3 Sayi Kuntragatru Apokpa Sonras OP3 gi mafam khangdri adumainamak thawdo sigi mayokta ngasi Sahazarda miyamna wakat mifam satakhibaga loinana JAC amasu semkhre JAC ki mekedi mak po athuba matamda tekta kaidana thadopinaba appeal torakpaga loinana karigumba thadoraktrabadi ban amadi blockade na singma khongjang sing sangsilagani hari thawdo sigi mayokta Shero Kalapahar More Laimakhong amasu modbung na singmudasu miyamna protest tawkhi hari makasa tharako na hoyelan pawdige topa maroibe pawmana yum yankai sudaba khul sing nauna sakhanglaroi ngasidigi hauraduna yum yankai suna leitaba khul singbu lengangna khul amani haiduna sakhanglaroi haina Tribals Affairs amasum Hills ki Minister Letpa Hokipna phongdokre wapamasi ngasi Kangpokpi district ki si Aisen Village leiba Cookie Rising Park pu lengangna sakhangkhibagi anirak suba common thorom amasum samaga manga suba Cookie Rising Anglo-Cookie War 1919 gi common thorom na saru yaraduna phongdokibane Tharomgi manungsena minister lusingduna Cookie Freedom Fighter Sengza Pau Dongel amasum Cookie Rising Memorial Stone haikaleka tamduna ikai khona botki Freedom Fighter sikaktana tana Cookie gi thauna phaba lanmi singi matik mayai busu ningsingki loinana minister makhatana phongdokhibada Manipur da miyoi khrana lainingba mafam sing lo leitaba mafam dona yum hektamak sajinbagi thawong se lenga ke mekedi gi makhatana tawhalaro haki Singmi singna Manipur Land Revenue amasum Lands Reforms Act yaningdabagi matangna palladuna Tribals Affairs amasum Hills Department gi makhada tonganba survey team amana Manipur gi singi lam singi boundary sing masa khangdonaba honabigi apama leire hairi thawong si satharaklabadi taseng lam sejanabagi system ama lehalakpaga loinana tungdasu pamdaba thawdok sing thorak loi haiki loinana Manipur buma panagi sanglakpa miyoi singdagi kalhaunabagi dama inner line permit system asi akan mamongda satnahanbagi mathau tare haina sa minister na phongdoki mapangi miyoi sing pusilagni bisi Lands Roads Hotel amasum company singna makogi thawdang oigadabani hairaduna ILPS ki kanglon yaudana sanglakpa miyoi punamak lenga ki mekedi gi masak khangdoklagani soiki makha sathrak poina war on drugs thajadu sikanano Palelda drug bora ohum phaba yawkhiba command personal ama drug case ta sienabadagi thabakdagi suspend toramle Hojik lairiba Manipur lengak sigi ahanba lengak March taraga mga English ngani ga taraga treta linglakhraba matung thangnaba sai English ngani ga taraga nipandagi hawdorakiba war on drug campaign gi mamangna thokiba thawdu oirabs April 19 English ngani ga taraga humdoida matamdugi More commando post issue to Maruti Gypsy ahumda haplaga More tamna kamana personal sina pushilakhiba yamnaba illegal drug bora ahum haktingna fagatpada yawkiba Kamando personal ama atopa drug case ama da sienabadagi service dagi suspend tawbagi thawdok thoksilakpana lengakna thawai yauna sangsilakpadagi miyamna su sawgatnarawtuna mai pakpagi phibam laklaba war on drug campaign da thajagadusi kanano habigi wahang songthorakle ngasidagina sahi mapanronggi mamang kumza English ngani ga taraga humdogi April 19 gi anganba yukta matamadugi More command post ki officer anina lusingba personal singa yamlaba illegal drugs sing More tamna pusilakpada palel da hakthingna phabada yawkiba command gi personal ama saliba sei sigi June thar Chusampur police station na NDNPS ki makhara lokatpa case amada sienabadagi pharuba amasum mashina maram oiduna makbu service dagi suspend tawre habigi wafam si handakta court
पर्सनल असिना माकी स्टेटमेंट पिरकपद चथकिबा क्रॉस एग्जामिनेशन की खंगलखिबनि पालेल पुलिस स्टेशन की अनौब बिल्डिंग की गेट असत अवोक्सिंग चेक तौरीदा मोरे कमांड पोस्ट की मरुति जिप्सी अहुमदा ऑफिसर अनिना लुसिंगबा यूनिफॉर्म सेलगा सर्विस वेपन सिंगसु पायरग इलीगल ड्रग्सिंग पुशलखिबदिगी फगतखिबा थाउदोदुगी मतंगदा कक्सिंग पुलिस स्टेशन केस एफआईआर नंबर 62 क्लोज 4 2013 अंडर सेक्शन 21 29 एनडीएनपीएस एक्ट अमसुंग कुनगतरेट आर्म्स एक्ट रजिस्टर तौदुन लखिबने कक्सिंग पीएस ना केस असिगी इन्वेस्टिगेशन चथबा होरकपदा केस असी सेंट्रल ब्यूरो ऑफ इन्वेस्टिगेशन सीबीआई कोलकाता दा खुशिनखिबने अदुगे एजेंसी असिना केस असिगी इन्वेस्टिगेशन मपुंग फाना चथरबा मतुंगदा मसिगी चार्जशीट वयल चथनबगिदमा कोर्टा लनखलखिबने अदुगा हौजिंगना केस असी इम्फाल उरिपोक सेरप कोर्ट कॉम्प्लेक्स ता लैबा वार ऑन ड्रग कैंपेन की थौबु ओइरिबा ममांगी लेंगना नहौदुना हांगदोखिबा स्पेशल जज एनडीएनपीएस फास्ट ट्रैक कोर्ट मणिपुर स्पेशल ट्रायल नंबर 76 ऑफ 2018 लौखतना वयल चथरकलिबने केस असिगी चथरकलिबा वयल की अहानब सरुक ओइना सीबीआई की चार्जशीट ममिंग पलको प्रोसिक्यूशन विटनेस पीडब्ल्यू सिंगी डिपोजिशन मथंग पांगथोरखिबगी मतुंगिना ममांग थागी कुंदा पीडब्ल्यू नंबर 22 ओइरिबा पालेलदा इलीगल ड्रग बोरा अहुम हक्थिंगना फगतपदा यावखिबा अहानब मणिपुर राइफल्स दगी मतमदुगी थौबल कमांडोर अटैच तौखिबा हल्बीदार अमगी मशीन कोन हंखिबने मानो कोर्ट पीखिबि स्टेटमेंट सिंग इलीगल ड्रग सिंग अदु मतमदुगी मोरे कमांडो पोस्ट की मरुति जिप्सी अहुमदा पोस्ट अदुगी मकोक थोंगबा ऑफिसर अनिना लुसिंगलगा मखोइगी मतुंगिनबा पर्सनल सिंग पुरखिबने पुरक्लिबा कमांडो पर्सनल सिंग यूनिफॉर्म सेटपदा नतना मखोइदा इशू तौब नोंगोइ सिंग पाइरखि हाइब यावना इलीगल ड्रग सिंग अदु फगतपदा मतमदुगी थौबल डिस्ट्रिक्ट पुलिस की एसपी दा पाउ पिरबा मतुंगना डिप्यूटी सुपरिटेंडेंट ऑफ पुलिस अमसुम थारखिबगा लोइनना सिविल विटनेस अनिगी ममांग इलीगल ड्रग सिंग अदु फगतखि ड्रग सिंग अदु पुरखिबा कमांडो पर्सनल सिंग आइडेंटिटी कार्ड सिंग यावना मखोइना पाइरखिबा नोंगोइ मदि मरु सिंग लोइनना सीज तौखिबगी मरिक्सुम वफम सिंग कोर्ट फुंदोखि अदोमैनम केस अदुगी प्रोसिक्यूशन विटनेस अमसु ओइरिबा अदुगा यामलबा ड्रग सिंग अदु फगतपदा हक्थिंगना सरुक याखिबा कमांडो पर्सनल दुना माकी स्टेटमेंट कोर्ट पीबा हो लोइरबा मतुंगदा केस अदुगी एक्विस नंबर 1567 अमसुम 8 की डिफेंस काउंसिल ओइरिबा एडवोकेट्स अमन मंगोन ओनसिन्दुना चथकिबा क्रॉस एग्जामिनेशन दा माक मसामक सुचांगपुर पुलिस ना लौखटपा ड्रग केस अमगा मरी लेना इकुई कुइद्रिंगगी ममांगना फाररे माकु सीबीआई ना सीआरपीसी की सेक्शन 161 की मखादा माकी स्टेटमेंट रिकॉर्ड तौखरे सुचांगपुर की केस अदुगा मरी लेना मा हौजिक सर्विस तगी सस्पेंड तौदुना लैदे हेब वाफम कोर्ट फोंदोरखिबने हेनसु पाउसना मखाताना फोंदोरखली पालेलदा इलीगल ड्रग्स फगतखिबगी मतंगना सीबीआई लौखटपा केस असिदे एक्विस सिंगनी हाइदुना चार्ज तौरिबा अपुनबा मियोइसिंगी मनुंग एक्विस मंगागी डिफेंस काउंसिल नुमित असिदा माकपु क्रॉस एग्जामिनेशन तौरबा मतुंगना केस असिगी एक्विस नंबर 11 की डिफेंस काउंसिल अमनसु माकपु क्रॉस एग्जामिनेशन तौखि डिफेंस काउंसिल अनी खक्त नतना केस असिगी एक्विस नंबर 2 अमसुम 4 की डिफेंस काउंसिल माकपु केस असिगा मरी लेना मांगना पीरिबि स्टेटमेंट अदुगी मतंगदा क्रॉस एग्जामिनेशन तौखि हाइनसु पाउसना फोंदोरखली हौजिक ओइनदि मैम पाउस तेंतकना थमजरमगे अदुगा मतंग सा बिसिनजरगे अदुगा मरुबि पाउस मैम द लेपल लेतन अपडेट पिजरगे चैनल सिगी मेकेदिगी मैम गी फमना थमजरी।